shutdown si tawrakpagi matang da sung sai hoje khoi oja santana panbi bada BJP mi meyam ama lairi ha ba je oja khoi chu dung uje even masida hangjaningi bawa hangdi leibak sida 2020-23 dagi double engine government BJP panjaragasu masida khudong chaba phangi se dum khoi gi BJP gi karyakarta sing aduga RSS ka naknaba sing khuding mangna dum BJP gi contract po oro scheme bo oro masigi khudong chaba khuding maksi masi hainadragasu makhoina dum khudong chaba sing se phangi haidana khangdana lerabo hang wafam ama khakni adumak oiragasu jasanta masida lakchani wafam di lebaki asuk chireba issue sida aduga hairiba khoi gi NRC update tahaudragadi census tawba yaroi withheld tawgadabani ka hariba singsi esa makhoi su BJP ki karyakarta samoina makhoi gi su saruk ama yauri bane boja masida instead of supporting hariba oja hoina tawriba singje support tawbagi mahutta adumak BJP da yauru bane na BJP gi makhoi gi ideology haigadra karyakarta sama oina khudong chaba kharadi sungchoi choidana phangamgani aduduna makhoisi lebaki issue sidagi adumak na thairaga leibase ojasi matang di adumak chadana chade haina sudumak lawjaningi adumak pu sigi matang sida oja kari haini ja hoina changsin biriba lawriba step sida miyamna apunba oina saruk ya haudragadi chahi kharagi matungda manipur si manipur ki future si pungmang mangla ani habgi damakta isagi khudo habdi personal oina natana miyam gi damakta neba khoi gi 14 years sa tawriba khongjang je masisu adum lana prachar tawba aduga even BJP gi laiba sing chi chu adum makhoi si still hojik si phibam si yaura phawbam makeup sung thok tabase oja santa kari thambini si mata keromda haijage bako BJP gi mina khudong jaw pangam ngani haiba na te bako BJP gi lengak se hujik pale lengak ne ba BJP lengak sina center na issue to ba fund ko tax fund mayam senior ko doije census gi data si yang kan economy data am sem doine ba ado budget sem ba je population yaudana budget sem ba ya de ba adui matakta hujik leiriba BJP lengak se paisa da kai de yam wa na khoi hujik खांगने कोई ये कहनो कि रिंग रोड का से लेफ्टन ले जने कोई रिंग रोड सुबह लोइंगम दे ले जने लंफेल वाटर बॉडी प्रोजेक्ट पैसा काइथोय काइथोक खम याम ले बस कुम बिसु को यूनिवर्सिटी की पैसा नान पीएम कहनो जेएसवाई की पैसा हन गिबा को सुम जॉब कार्ड की पैसा हन को तन तो सुम याम ले सिगी पोट मयाम जे हयेंग मोइना बीजेपी की कार्यकर्ता सिंगदा सेंसस से तौदा तारगदी further akhoi economic policy da acho ho bam le ka ne moi sum convince tor ka ne ba convince tor to maram sina kari no ha ganda sakar na di tu paisa je simung thada ninge ha ga akhoi data do accurate oidra ni na ga ha ka ne ba aduna census data si ngasai final data oidabida akhoi mi masing thibadadi adum thibada ka su kai da hai tare ko aduga hai ba mi sing duna original indian citizen di oihanda ba maram di kai no ha ga akhoi original indian citizen se khandok pagi process am NRC oi bi na traga state na bill ma bu pass taroga parliament de ekolan gyar su ko adugumba process am to hoda ta di hojik leiriba maruina cookie hai tare maruina moi gi demand ama khoi gi separate administration gi demand lai se siga dagi 2001 dagi horaga hojik pawda RGI na confirm oirak ta hana subdivision mari manga sida population je moina accept tawroga amu court ki order dagi keno tawrokpa akoina cancel tawrokpa aduga amu reinstate tawgiba sugumba masing mayam sina ona tainaba masing ama manipur gi data je pi gi bata gadi madugi mangja bodo hayeng tung koina thengna gani haibni da aduna maram oiraganda ngasai gi BJP gi karyakarta mayam na suko moi gi worker mayam na su census ki matang da moi de su sensitize tawbam change ba ko do sensitize tawbse kamaina tawdoino ha kanda akoina BJP karyakarta ru kauraga phaminaraga laono akoiga tawsila ona haibdi moi swa yaro ba all political party phamjai ba da yaning boy yaing do tawba stage live ne ko aduna mar mo ganda palibelengak si BJP gi oibnina palibelengak sida even moina political party gi logi wing bo adum baton to bibi congress ki kari ate le me amje moi isu logi wing lebani ko logi chairman adu ga lebani legal cell leidana ko moi baton to bibi moi do kauraga sarkar gi level da unitary neutral oina ko argument ama khoi tomina change ba adugi argument do loi mamang na ningchang bi ko 2001 da census se accurate number da tholak ke hai kana 14 CSO gi
kano hai di lead tawri ba ipsa jina ko ipsa ga Kangleipak Student Association ga amadi all party congress na lead tawba all party siga na RGI da masai RGI gi matakta Ministry of Home gi matakta High Court ta case tawra kanda masi gi poche kakthal lai ne ba aduna sumaina collective effort ama changma ma change ba akoina lambi da katang irang tawna di academically masi akoina proof tawdra ga di adu katang irang tawna di oi roi ba adu even lambi da akoina irang banyam toina kawrasu mayam wai habne adu ga sakana lao wari sa ja ga namu chalani sarani adu same process academic process dum tar kane ba aduna academic process to akoina Delhi na hire issue atai kem nate noi government na ire se home bau khatang irak pani home ma khata de khoina pursue to de na politically khoi thabak loi ren loi hai tar assembly na ko aduna executive sing sina execute kamana to de ga process to ba ya na ba committee si form to ma thau ta ha ne da subain dam jage okay thank you very much